Cyber crime fail oire intelligence department na pau pirakidaba tha 15 phare haina Chief Minister N Biren phongdokre home gi thausu puriba Chief Minister N Biren hai Manipur da hojik tha 19 helaglaba lan thokle miyam gi punsi amadi lan thop lenga asina ngak na honaduna lakle aduma pung Manipur gi hojik laidiba cyber crime department ase fail oire intelligence department su irang asiga mari lenaba yauna pau pirakidaba tha 15 rom phare phongdokki Police na khun ngak pa ama hat kiba amadi taruk amana phajin duna thamliba sigi matangda sem kiba JSC amadi Thawal SP ga ngarang wari sana kiba duda yasinaba porak kiba leite haina JSC Vice President Tombo Maitei na phongdokre kanto sabal da pokhai driba mortar cell ama pokhai driba rocket mortar cell ama phangle kuki terrorist sing na yamna toina nongmai amadi bomb na chingba caption duna landa pham oiriba Imphal West District ki Lamsang Police Station ki manung chanba kanto sabal awang laikai tuler wangma lai lamthok pham manakta pompi mortar ama pokhai driba rocket mortar cell ama pokhai kraba mortar cell ama phangle hari hairiba polam sing adu manak nakpada leba kunja singna ngasi ayuk thengnarakpadagi police ta pau piraba matung sekmai police amadi Manipur police ki bomb expert ki kangbu laktuna yengsilaba matung pokhai driba rocket mortar cell adu asoi angam yaudana lauthoklaba matung ngasi ayuk Maharabi area da pokhai hankre hari ngasi leram liba pompi mortar amadi rocket mortar cell sing adu kuki singna kapsilakibani haina singnaba leide sabsabadi haujuk phawuk oina khangbang amdre loinana manak nakpada leba khunja singdi haujiksu mipaiba pokna duna leidi haidi Board of Secondary Education lauba High School Living Certificate Examination lakadoriba 2025 ki February 19 dagi horagani March 8 phawba pangthokadaba examination asigi timetable ngasi board asigi Controller of Examination na zero lama thokre state asigi irang sida makha tana pamdaba thodok sing thokpa thingnaba lokhatpa section tawrang manung channa security force na mafam kaya da thiba humbugi thabak sathaduna khusu khulai kya phagat leptre kangpokpi district ki L Jangnom phai amasung Freedom Hills ki mafam singda thiba humbugi thabak sathaduna SLR rifle ama 9mm pistol ama single barrel ama double barrel ama pompi gun ama 36 hand grenade mari electric detonator mari 9mm ki kapa yariba maru manga 7.62 mm ki kapa yariba maru ahum 12 launcher ma bawpheng Motorola handset ama amasung anti riot cell mari phagatpangam khi phakalaba polam singadu manak nakpo police station da sinakre haidi asoba asteroid ani prithvi tamna paisilakre ngasi asoba asteroid ani 2024 XY5 amadi 2024 XB6 prithvi tamna paisilakre haina National Aeronautic and Space Administration NASA na khangalakre ngasi prithvi tamna paisilakba asteroid 2024 XY5 asi saurana 51 feet oi amadi pungda mile 10 sumna manga speed da prithvi tamna paisilakle asteroid 2024 XB6 asina 2024 XY5 tagi saw khare hantai asteroid 2024 XB6 asi saurana 56 feet oi amadi pungda mile 10 ka satret marfu speed da prithvi tamna paisilakle hairiba asteroid ani asi sahi 4.6 billion mamangda solar system sembada lemhoba singne haidi adum oinamak prithvi da thoidona akaiba piroi haidi